Hi ma'am, ako'y ngasise abem ama manegi manakta haisani na laiko ado asar do ino saro thibi na haibabu mana nineng as ninegi haikase yam hawdo bo male ado haikase oina sagani hai ado mase kayam yamna hai pam na saga de do angang se ma'am ne masak usar ke ko Hi abema ha ngasise ninegi manakta nang kai saba lai no ba haika saduiba haisi yam ngaujabiraba nangse khara dum pame adudi sigi haika sibu nang loin saba ngamgadrane ngamniya adudi sato maya mana saba se bidi yengasi ko thangkalo plate to thangkalo sar yenge dudi mahi hoga moro sini ko ma happy se moro asu bajuni oh sadeba char char sindabra thuibi sindira as tin ka yole he yam haw do bo man ba hai tari ne akhoi di ani phobo saba ngamaroi ba si kem sindabra ba adu sinba haika do nangna adum hapaga as nini di ngammaroi thebi khari selle do ai dum to jani na yamna haida ngaujaba maleba nangse adunaraba nang ninigi manakta haisa ne laise hoi horen mayam man sariba haikaje masing kayamukna hado manna saba lobi maru sepet mayam du charake ko sagi sino mas no abembagi ming haipetang hairamone kai ming ko ge class kya tamino habdo kitang kana haibiro ko aigi ming niriza leifamna thamna pokpi degi hojikna class 10 kari oh kai school da tamino ba manga kitta oh thank you lesu yam hairam do bo male thubi je masas yam phajai ko char char mai haika se plate lama ne ko plate lama hapa se singai di mayai sansilakpa hai tare ne tin ka yo leda nang na sa bo ra ga di ne di
ꯄꯥꯝꯅ ꯆꯥꯔꯒꯗꯤ ꯀꯩꯁꯨꯝꯃ ꯇꯧꯗꯦꯀꯣ ꯍꯥꯏꯗꯤ ꯄꯥꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯁꯨꯝ ꯑꯀꯥꯏꯕꯗꯤ ꯑꯗꯨꯝ ꯂꯥꯛꯏꯗꯅꯀꯣ ꯍꯩꯁꯦ ꯌꯥꯝ ꯄꯥꯝꯅ ꯐꯖꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯕꯦꯝꯃꯅ ꯄꯥꯝꯖꯅ ꯆꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯩꯈꯥꯁꯦ ꯁꯤꯟꯁꯨ ꯁꯤꯜꯂꯦꯕꯀꯣ ꯑꯩꯅꯁꯨ ꯑꯃꯇꯪ ꯆꯥꯒꯦ ꯇꯧꯔꯝꯕꯀꯣ ꯉꯝꯗꯕꯤ ꯊꯝꯈꯤꯅꯦꯕ ꯑꯁ ꯐꯅꯗꯤ ꯌꯥꯝꯃꯤꯍꯦ ꯊꯣꯏꯕꯤ ꯅꯪꯒꯤ ꯍꯩꯈꯥ ꯄ꯭ꯂꯦꯠꯇꯨꯝꯗ ꯐꯅꯗꯤ ꯌꯥꯝꯃꯤ ꯃꯥꯅ ꯂꯧꯈꯠꯈꯩꯁꯦ ꯃꯣꯔꯣꯛ ꯑꯁꯨꯕꯁꯤꯒ ꯃꯣꯔꯣꯛꯁꯨ ꯁꯥꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯣꯔꯣꯛ ꯁꯥꯏꯌꯦ ꯑꯣ ꯃꯌꯥꯝ ꯍꯩꯈꯥꯁꯦ ꯃꯥꯏ ꯉꯁꯥꯏꯒꯤ ꯄ꯭ꯂꯦꯠꯇꯨꯝꯅꯤꯀꯣ ꯃꯥꯅ ꯆꯥꯏꯁꯦ ꯑꯗꯣ ꯁꯨꯝꯅ ꯈꯛꯀꯤ ꯑꯍꯨꯝ ꯈꯛꯇ ꯉꯥꯏꯔꯦ ꯃꯥ ꯆꯥꯗꯣꯏꯕ ꯍꯩꯈꯥꯁꯦ ꯑꯃ ꯁꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃꯅꯦꯕ ꯃꯥ ꯍꯥꯞꯆꯤꯜꯂꯤꯕ ꯍꯩ ꯈꯨꯄꯥꯝꯗꯣ ꯃꯌꯥꯝ ꯋꯥꯎ ꯑꯁ ꯅꯩꯔꯦ ꯊꯣꯏꯕꯤꯒꯤ ꯁꯤ ꯃꯣꯔꯣꯛ ꯑꯁꯨꯕꯅꯦ ꯃꯥ ꯉꯁꯥꯏ ꯆꯥꯏꯁꯦ ꯊꯨꯝꯒ ꯑꯁ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯆꯥꯕꯒꯤ ꯍꯩꯈꯥ ꯑꯁꯪꯕ ꯃꯌꯥꯝꯗꯣ ꯃꯔꯨ ꯃꯌꯥꯝꯗꯣ ꯌꯥꯝ ꯄꯦꯜꯂꯕ꯭ꯔꯕ ꯅꯪ ꯉꯁꯤ ꯍꯩꯈꯥ ꯆꯥꯕꯗꯒꯤ ꯈꯔ ꯄꯦꯜꯂꯦ ꯈꯔ ꯄꯦꯜꯂꯦ ꯑꯁ ꯌꯥꯝ ꯍꯥꯎꯅ ꯆꯥꯈꯤꯕꯩ ꯋꯥꯔꯤꯅꯤꯅꯦ ꯍꯣ ꯑꯗꯣ ꯑꯕꯦꯝꯃꯁꯦ ꯅꯤꯅꯦꯅꯀꯣ ꯁꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯅꯤꯅꯦꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯁꯨꯝ ꯄꯣꯠꯆꯩ ꯀꯩꯀꯩ ꯁꯥꯕ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯏꯁꯩꯒ ꯑꯗꯨꯝ ꯈꯨꯅꯨꯡ ꯏꯁꯩꯒ ꯍꯦꯛ ꯉꯪꯕ ꯑꯃ ꯍꯦꯛ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯣ ꯏꯁꯩ ꯃꯇꯦꯛ ꯑꯃꯈꯛꯇ ꯉꯪꯉꯝꯃꯨꯅꯦ ꯅꯤꯅꯦꯗ ꯏꯁꯩꯁꯦ ꯍꯩꯇꯦꯗꯣ ꯑꯣ ꯍꯩꯇ꯭ꯔꯒꯁꯨ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯅꯤꯅꯦꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯨꯝ ꯃꯇꯦꯛ ꯈꯛꯇ ꯁꯛꯄꯤꯔꯝꯃꯨꯅꯦ ꯃꯇꯦꯛ ꯑꯃ ꯉꯥꯡꯉꯛꯑꯒꯦ ꯍꯣꯏ ꯅꯨꯡꯁꯤ ꯏꯁꯂꯥꯝꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯉꯥꯡꯉꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯂꯥꯡꯃꯩ ꯀꯥꯔꯧ ꯄꯥꯕꯤꯌꯨ ꯅꯤꯉꯣꯜ ꯌꯥꯏꯕꯤ ꯀꯟꯕꯤꯌꯨ ꯅꯨꯡꯁꯤ ꯂꯩꯋꯥ ꯂꯦꯞꯄꯤꯌꯨ ꯌꯥꯡꯒꯣꯏ ꯁꯒꯣꯜꯁꯦ ꯈꯪꯕꯤꯌꯨ ꯀꯕꯨ ꯁꯤꯡꯃꯤ ꯃꯤꯔꯩ ꯄꯣꯝꯗꯩ ꯏꯄꯥꯃꯣꯏꯔꯥꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯄ ꯀꯦꯒꯦ ꯈꯣꯡꯒꯨꯜ ꯅꯣꯡꯌꯥꯏ ꯅꯪꯕꯨ ꯎꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯕ ꯂꯣꯏꯗꯥꯝ ꯊꯥꯖ ꯑꯍꯣꯝ ꯂꯦꯟꯕꯨ ꯄꯣꯊꯥꯐꯝꯁꯨ ꯅꯪꯅ ꯑꯣꯏ ꯂꯣꯏꯕꯤ ꯆꯤꯡꯗ ꯆꯤꯡꯆꯥ ꯂꯥꯡꯕꯨ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕ ꯊꯣꯛ ꯄꯥꯠꯇ ꯀꯣꯝꯂꯥ ꯂꯦꯝ ꯂꯩꯐꯥꯕꯨ ꯁꯥꯕꯤꯅꯃꯤ ꯇꯕꯣꯏ ꯅꯤꯡꯉꯤ ꯀꯕꯨ ꯍꯧꯀꯥꯟ ꯆꯔꯤꯛ ꯆꯥꯎꯏ ꯅꯨꯡꯁꯤꯌ ꯋꯥꯍꯩ ꯂꯣꯜꯂꯨꯔꯦ ꯅꯨꯡꯁꯤꯌ ꯋꯥꯍꯩ ꯂꯣꯜꯂꯨꯔꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯐꯖꯈ꯭ꯔꯦꯀꯣ ꯍꯥꯏꯕꯗꯤ ꯃꯁꯥꯅ ꯄꯥꯝꯖꯕꯒꯤ ꯏꯁꯩꯁꯦ ꯑꯕꯦꯝꯃꯁꯦ ꯄꯣꯠ ꯁꯥꯕꯗ ꯑꯗꯨꯝ ꯌꯥꯎꯕ ꯑꯕꯦꯝꯃꯅꯦꯀꯣ ꯂꯥꯏꯔꯤꯛꯁꯨ ꯇꯝꯃꯤ ꯑꯗꯣ ꯃꯥ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯂꯩꯕ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯄꯣꯠꯆꯩ ꯁꯥꯕ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯃꯇꯦꯡ ꯇꯧꯕꯤꯔꯦꯀꯣ ꯑꯗ ꯅꯤꯔꯤꯖꯥ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯑꯗꯨꯝ ꯍꯣꯠꯅꯕ ꯀꯜꯂꯦ ꯍꯥꯏꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯁꯨꯝ ꯏꯃꯥ ꯕꯕꯥꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯉꯥꯡ ꯑꯣꯏꯀꯣ ꯑꯗꯣ ꯊꯣꯏꯕꯤꯅꯒ ꯁꯨꯃꯥꯏꯅ ꯏꯁꯩ ꯐꯖꯕ ꯑꯃ ꯉꯪꯉꯝꯕꯁꯦ ꯅꯦꯅꯦꯅ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯡꯅ ꯁꯛꯏꯕ ꯏꯁꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯈꯔ ꯊꯝꯕꯤꯔꯝꯃꯨꯀꯣ ꯑꯗꯣ ꯅꯪꯅꯁꯨ ꯃꯌꯥꯝꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯑꯝꯇ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯑꯣꯅꯦ ꯃꯌꯥꯝꯁꯨ ꯅꯦꯃꯔꯥꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯦꯟꯅ ꯚꯤꯗꯤꯑꯣꯁꯨ ꯍꯦꯟꯅ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯍꯣꯏ ꯁꯤ ꯍꯥꯏꯖꯔꯤ ꯍꯣꯏ ꯊꯦꯡꯛ ꯌꯨ